ꯆꯥꯛꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏ ꯌꯦꯡꯉꯦ ꯅꯣꯔꯃꯦꯜꯗꯣ ꯎꯗꯣꯏꯗ꯭ꯔꯥ ꯆꯥꯔꯦ Thinking of you, thinking of you, thinking of you, thinking of you. Hello guys, good morning and welcome to my channel. Do mayam kamai taunarige ingtham tha nungaibro kamai tauge do hajiki oinadi akhoi gi oina akhoi roji hajik school chatpagi tauna chatkhare thenge na jang tor chakrini mai se ina mangon do bye bye tor moina haiba do se siga atai su akhoi khulaki khoi leraki ko chin naw sing mo chatli bai na video ka pi bye bye tor moina ma su bye bye tor chatli boni do ni sini mayam ayu ngata gi nungai bhai bu ngang singi school chat pase jing mo jam nungai do raga se siga ai hajik barogi chak thongba loiraga machi da ko ningai ke som laite do na motor khara haubu do ko ma ki maton se wena ngasi di chikna char si hena changai ne ba bari da hikpa do fosu fazare motor mapa kana motor gi maton sing se ko do si myam he ni hajik indam da do ko iron baga tawraga sisima chikna chaba se hawbani myam di pamda bra kamai dai comment da hero Dai si loraga mo hajik akamu tilho mana mu he ke toini tilho mana sing se sa fazare ba jam bazana fazare ken tore chawman gina mak se pu bangam dana loina ta le do ta le bising de ina loina he ani hajik do loraga horan iron ma da hapani manam nushina bai hana do ai hajik he ki ke myam hek loraga mo jengasi do mayam se jiga fadigom khara maso hekla e si ahum mak nate kenoga tilho managa dagi fadigom se ka ani dagi rumada hapirani amma se chikna jadoni na ko do mayam se lai ngasi gi hinjang mathen kari tauba do egi segalai bobok ki chak segalai do chagi do chai su thibire mak to ngasi khara tabak chaki ba mayam do na do ma su thibire do se sika alu basa ma tore ngasai gi helakpa maton do su hape tekno omaga hape degi kenoga motor keno uriga de alu ga tora irole ba mayam ko do sini yi ngasi gi maten myam bobo ki sojik chak pi urani ai su cha ne te gi di kup sana dum thammane jaga jong me chau jeng oi le me ade se han chilani do sigana mayam ai sandagi mamai mami ta dana loire do raga sandagi wainung sitana ko do thamai thana loi thabak lore mayam sandagi tawgada thabak punamak do raga inga sigi vlogs mayam jamna kap phanghodre hadi kari su kap to no ko dum kap na su hadi video do thokningai leidre ba ai su video do thokningai leidre bani talle video se namga da kari nam da no khang do cha so jita halakpa ta ngai ri mangasi halakpa se jam thenge ba ko silchar da chalu e mark se khara thabak leina do mayam ngarang aina jira do takkanen tawra dum ka hore duna hajik thabak amwa leitra bani na jira se tak thoge hana jenga mini jira se do ai di ahan baine jira se khangda na ne pik than nai hap chalure ba jira se do aina haiga da bai bo jira se sumaina jamna hap jade myam tanghai ka khap ka dami aina hadi khangam masu jai han badai mi myam ko ai di khangda bani na ahan bai pik than hap chalub da ne khangdre bo kai haida no do aisu gyan ma ta hawdre batan ja duga do domain tauna ina ding mada jadre haina kainum manam nammi dagi machine su hadi ungba ngam da domain taw ko do da kona ina kum lo thoga ne jira do tangai ma khaido ga do raga kum tangai ma hap chalaga domain tawna takna ate mathang domain takna loira myam do ni ngasi gi ai do sa se ai ding ngasai khangdabani na ko khangdabani na ai lotho hodradi ai di machine ro dum takna lera madi bera karam basu jai do
ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯉꯁꯤꯒꯤꯁꯦ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯉꯛꯄ ꯊꯕꯛꯅꯤ ꯑꯩꯅ ꯉꯁꯤ ꯇꯧꯈ꯭ꯔꯤꯁꯦ ꯑꯗꯣ ꯆꯥꯁꯨ ꯍꯥꯏꯗꯤ ꯇꯟꯖꯥ ꯑꯗꯨꯒ ꯀꯅꯥꯅꯣꯝ ꯋꯥꯔꯤꯁꯨ ꯂꯩꯕ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯍꯪꯗ꯭ꯔꯦ ꯏꯁꯥ ꯏꯊꯣꯟꯗ ꯑꯗꯨꯝ ꯀꯣꯛꯇ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯨꯃꯨꯛꯀ ꯇꯛꯑꯦ ꯌꯥꯝ ꯇꯛꯇ꯭ꯔꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯐꯧꯗꯗꯤ ꯆꯥꯒꯗꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯌꯦꯡ ꯇꯨꯝ ꯍꯧꯒꯠꯂꯛꯑꯒ ꯐꯧꯔꯅꯤ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯖꯔꯁꯅꯨ ꯀꯨꯞꯁꯜꯂꯒ ꯊꯝꯖꯤꯜꯂꯅꯤ ꯑꯗꯣ ꯁ꯭ꯋꯥꯏꯃꯨꯛꯀ ꯂꯦꯝꯃꯦ ꯁ꯭ꯋꯥꯏꯃꯨꯛꯀ ꯂꯦꯝꯕꯁꯤꯅ ꯀꯣꯟꯅ ꯑꯃꯨꯛ ꯇꯛꯅꯕꯩ ꯊꯝꯃꯅꯤ ꯃꯅꯝꯗꯣ ꯆꯠꯈꯤꯅꯤ ꯍꯥꯏ ꯈꯪꯗꯦ ꯔꯣꯖꯤꯒꯤ ꯉꯁꯤ ꯁ꯭ꯀꯨꯜꯗ ꯇꯧꯕ ꯊꯕꯛ ꯈꯔꯒꯤ ꯄꯥꯎ ꯇꯝꯕꯤꯅꯤ ꯃꯃꯥꯗ ꯂꯥꯛꯑꯒ ꯇꯥꯎ ꯃꯌꯥꯝ ꯑꯃꯗꯣ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯗꯣ ꯍꯪꯕ ꯃꯃꯤꯠ ꯀꯩ ꯍꯥꯏꯐꯦꯠ ꯄꯩꯔꯒ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛꯀ ꯇꯨꯄꯤꯕꯒ ꯂꯩ नहान नलिन्ना पुरक्पनी पॉपकॉर्न से अखोई रोजी ने तौदोनी अꯩꯅ ꯁꯔꯗꯤ ꯀꯣꯄꯤꯗ ꯂꯥꯛꯒꯗ꯭ꯔꯥ लावे नंग सिंगररा नंग सिंगररो मी माय चैनल थांगालिनी ने दोनों दो योंगने मैम उतलागे अखोई रोजी ना इस थांगत करे कंगनी ना मतोंदा कंगलोरा जान ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯂꯣꯏꯈꯤꯔꯣꯏꯗ꯭ꯔꯗꯤ ये ꯆꯨꯀꯨ ꯆꯥꯛꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯇꯧ ꯑꯩꯈꯣꯏ ꯌꯦꯡꯉꯤ ꯅꯣꯔꯃꯦꯜꯗꯣ ꯑꯣꯏꯗꯦꯟꯇ꯭ꯔꯥ ꯑꯩꯅꯅꯣ ꯃꯤꯅ ꯈꯪꯗꯕ ꯇꯥꯏꯞꯇ ꯂꯣꯏ ꯈꯪꯉꯝꯗꯣꯏꯅꯤ ꯇꯧꯔꯁꯦ ꯇꯧꯔꯣ ꯁꯤꯠꯇ ꯅꯪꯅ ꯑꯃꯨꯛꯇꯗꯤ ꯖꯥꯡ ꯇꯧ ꯕꯣꯔꯣ ꯍꯥꯏꯔꯛꯀꯅꯤ ꯀꯤꯖꯩ ꯋꯥꯎ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯄꯨꯔꯥ ꯀꯩꯅꯣꯒꯤ ꯄꯣꯞꯀꯣꯔꯟ ꯃꯅꯝ ꯅꯝꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯣꯞꯀꯣꯔꯟꯗꯨꯗꯤ ꯌꯦꯜꯂꯣ ꯀꯂꯔ ꯑꯣꯏꯔꯤ ꯀꯩꯒꯤꯅꯣ ꯃꯣꯏ ꯀꯩꯅꯣꯝ ꯍꯥꯞꯄꯗꯨꯅꯅꯤ ꯑꯁꯤꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯠ ꯑꯃꯈꯛ ꯐꯪꯕꯅꯅꯤ ꯑꯗꯨꯒꯤꯗꯣ ꯃꯅꯝ ꯅꯝꯗ꯭ꯔꯥ ꯌꯥ ꯆꯟꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯞꯀꯣꯔꯟ ꯁꯣꯝꯗ ꯈꯔ ꯂꯦꯝꯃꯦ ꯑꯩꯒꯤꯗ ꯅꯪꯒꯤꯅꯤꯁꯦ ꯌꯥꯝ ꯌꯥꯝꯅ ꯇꯤꯛ ꯈꯛ ꯊꯛꯀꯦ ꯍꯥꯏꯔꯒ ꯑꯩ ꯈꯪꯗꯦ ꯇꯤꯛ ꯈꯛ ꯍꯥꯏꯕꯗꯨ ꯌꯥꯝ ꯇꯤꯛ खेलेगा फ्री फायर खेलेगा मैं चाले 아이가 지지가 나가는 자그래 mau tin mà đạp vào mà chập bùi rồi nè chân gầy rồi nè cái gì nè dạ ôi dạ đại gì đó mình tàn khô này ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯣꯖꯤꯒꯗꯣ ꯆꯥꯒꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯅꯤꯅ ꯃꯥ ꯆꯥꯔꯣꯏ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯃꯟꯗꯦꯅꯤꯅꯀꯣ ꯆꯥꯛꯁꯦ ꯑꯗꯨꯝ ꯉꯧꯕ ꯌꯥꯏꯅ ꯉꯁꯤꯗꯤ ꯑꯗꯨꯅ ꯆꯥꯛ ꯉꯧꯕ ꯑꯣꯏꯅ ꯇꯧꯔ ꯆꯥꯔꯅꯤ ꯑꯗꯣ ꯑꯩꯁꯦ ꯁꯤꯒ ꯒꯖꯔ ꯀꯩꯀꯥ ꯀꯛꯅ ꯇꯧꯔꯝꯃꯤꯅꯤ ꯑꯗꯒꯤ ꯖꯦꯔꯨꯝ ꯑꯃꯛꯀ ꯍꯥꯞꯄꯅꯤ ꯁꯤꯁꯤꯒꯀꯣ ꯑꯗꯒꯤ ꯉꯧꯔꯅꯤ ꯉꯁꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ ꯆꯥꯛꯁꯦ ꯍꯥꯏꯗꯤ ꯈꯔ ꯂꯦꯝꯍꯧꯕꯅꯦꯕ ꯑꯗꯨꯅ ꯆꯥꯛꯁꯦ ꯑꯗꯨꯝ ꯉꯧꯔꯒ ꯆꯥꯔꯒꯦꯅ ꯇꯧꯔꯦ ꯑꯩꯗꯤ ꯑꯦꯝꯅꯤꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯆꯥꯛꯁꯦ ꯉꯧꯔꯅꯤ ꯍꯧꯖꯤꯛ ꯁꯤꯁꯤꯒ ꯖꯦꯔꯨꯝꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯖꯦꯔꯨꯝ ꯍꯥꯞꯄꯗꯗꯤ ꯎꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯉꯧꯔꯅꯤ ꯈꯔ ꯑꯗꯨꯝ ꯉꯧꯗꯔꯕꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯨꯞꯍꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯆꯥꯎꯅ ꯂꯩꯖꯁꯟꯅꯕ
ꯑꯗꯨ ꯃꯌꯥꯝꯁꯦ ꯃꯣꯔꯣꯛ ꯃꯄꯥꯡ ꯍꯥꯞꯇ꯭ꯔꯤ ꯀꯩꯁꯨꯝ ꯍꯥꯞꯄꯣꯏꯗ ꯈꯜꯂꯤ ꯖꯤꯔꯥꯇꯪ ꯍꯥꯞꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯛꯇꯪ ꯍꯥꯞꯅꯤ ꯂꯣꯏꯔꯦ ꯆꯥꯌꯥꯡ ꯍꯥꯞꯄꯔꯣꯏ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯩꯔꯨꯔꯦ ꯂꯣꯏꯔꯦ ꯉꯧꯅ ꯔꯣꯖꯤ ꯈꯔ ꯑꯃ ꯈꯥꯏꯗꯣꯛꯄꯤꯔꯦ ꯃꯥꯁꯨ ꯈꯔ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯦꯕ ꯅꯨꯡꯗꯥꯡ ꯍꯣꯔꯦꯟ ꯖꯧꯔꯒ ꯄꯨꯛꯂꯥꯝꯃꯛꯀꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅꯗꯤ ꯆꯥꯗꯦ ꯑꯗꯨꯁꯨ ꯈꯤꯇꯪꯗꯤ ꯆꯥꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯆꯥꯔꯦ ꯈꯔ ꯗꯣꯁꯦ ꯂꯩꯔꯦ ꯑꯆꯥꯔꯁꯤꯃꯨꯛ ꯈꯔ ꯍꯥꯞꯄꯦ ꯑꯆꯥꯔꯁꯤꯅꯅꯦ ꯈꯪꯗꯦꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯆꯥꯔꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡ ꯂꯩꯕ ꯑꯗꯨꯅ ꯃꯣꯔꯣꯛ ꯑꯆꯥꯔꯁꯦ ꯈꯤꯇꯪ ꯌꯥꯎꯍꯜꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯃꯌꯥꯝ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯌꯦꯡꯕꯗꯗꯤ ꯀꯩ ꯃꯥꯜꯂꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯎꯅꯔꯁꯤ ꯃꯌꯥꯝꯗꯣ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯆꯦꯅꯦꯜꯁꯦꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯩ ꯁꯤꯁꯤꯒ ꯇꯤꯚꯤ ꯌꯦꯡꯅ ꯂꯩꯔꯦ ꯇꯤꯚꯤ ꯌꯦꯡꯅ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯅꯨꯃꯤꯠ ꯗ ꯃꯔꯃꯦꯠ ꯃꯨꯚꯤ ꯄꯤꯔꯤ ꯁꯤ ꯌꯦꯡꯉ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯇꯥꯇꯥ ꯃꯊꯪꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ